Lo mayam ngasisu RR Project na yamna nungairaba film gi explanation ama puduna lakle haiba film adugi maming di Death Note. Film asi 2006 da release tawkiba fantasy amadi horror da based tawba movie amani. Film asigi panbiaba rating khara pallabadi IMDb rating da 10 gi manungda 7.5 aduga Rotten Tomatoes da 78% gi fresh rating phangi. Film asigi maru oiba saktam langliba amadi langlibi singi maming khara pallabada Light Yagami gi saktam langliba Tatsuya Fujiwara, El gi saktam langliba asina Kenichi Matsuyama, Misagi saktam langlibi Irika Toda, ariba makoi sing asina film asigi maru oiba role lauri. Aduga film asigi samlakpa wari khara hairabadi Light kauba lo tamliba satra amana ongma mahakna bardagi thawai nungaitana thorokpa matamda lambida Death Note kauba larik ama tarami. Riba larik asi isam chamba larik nate thainige ariba larik amani. Larik asibu mahakna mahakki mayamda khunduna porokhi. Sigi makha tabada larik aduna kari tawrokhi haiba judi film asi yengaga oin. Film asigi ahoba sinda Japan gi lam amada ulai matang asida mafam asidagi police singi mafam dagi criminal ama nathokchuna chen kirame. Criminal aduna masa kanjana bagi damakta police sing adugi mamangda mafam asida leiramba misam nupi amada gun point tawduna leirame. Adubu yamna ngakliba thodokti mafam asida gun point tawduna leiriba criminal adu masa mathanta heart attack tawtuna mafam asida khudakta laikhiramde. Masida sunatna makoi mafam asida leiba maming chatla criminal kaya ama soi khoida uhalai. Airiba criminal sing asi mafam asigi police sing amadi asobo lo kaya na makoi mathakta karimta tawba ngamdaba criminal ngaktani. Dubu yamna ngaklibadi asuk sathiraba criminal sing asi masa mathanta nongmagi heart attack tawduna asum siba hora ame. Masida sunatna jail da phajanduna thamliba criminal kaya amasu masa mathanta heart attack tawduna sijarami. Thokliba tawdong mayam amadi siriba criminal sing asi makoi masagi leina leijaduna siba sunate. Masi punamak mayam asi nupa masa amana tawruga loina thokon boirami. Hariba nupa atugi maming di Light haina koromi. Matang asida Light hariba nupa masa asigi maramda karigumba khara haijaramge. Light hariba nupa masa asina nongmadi ancient book haibadi thainingaigi ariba larik amabu phangami. Larik asi isam chamba larik ama oiramde. Mahakna phangliba larik asigi maming na Death Note haina koromi. Film asigi maming su larik asigi maming lawduna thonbani. Larik asigi top magun hairagadi mahakna sianingiba misak atugi maming adu larik asida note tawduna isanba tarabadi miyoi adu khudakta sigani. Duga mahakna sianingiba mi adu matau karamna amadi kamaina siangani haiba adusu larik asiga matengna loina ngamami. Masida sunatana larik asina mi amabu hekta control tawbusu ngami. Ramasina larik asida criminal sing adu maming adu mathang isanbana maram oraga makoi mafam asida leiriba criminal sing adu mathang siraklibani. Sumna criminal sibagi paw asi pawda loina santorokpana maram oraga Prithvigi mafam kaya dasu loina khangnara ami. Maramasina Prithvigi mafam kaya da leiriba criminal sing asigi masada akiba kaya ama pokpa hunaraki. Ariba paw asi taba matamda government gi miyoi kaya amadi angakpa kaya ama fawki. Adubu makoi mafam asida leiriba micham praja mayamnadi fattaba thabak tawba miyoi kayabu laina warakpani haina khanarami. Asumna laitna mi kaya halaba matungda mahaki maming ase mayamda kira haina masak taami. Aduga makoi mafam asida leiriba praja mayam asinadi kira hariba misak asi makoi gidi isorni laini haina khanarami. Mathangi sinda TV da news ama live oina paw para ami. Awasida asumna haira ami criminal amana family amabu phajanduna thammi haiduna masi tarpa matungda laitna mahaki Death Note adu puthokduna hojik pawde orkhiba criminal adugi maming adu larik aduda iselami. Yamna ngaklibidi ngahak leiraba matungda paw aduda criminal adu siri haiduna pawla ami. Light hariba nupa asi hojik lo tamiba satra amani. Mahaki friend nupi amasu leirami. Nupi asigi mamingna Misa haina koromi. Matang asida Light na Misada wari ama lirami. Nongma ina bar da chatpa matamda uran chithi tawba mibu wahanba criminal kaya ama bar adugi manungda leirami. Atamaduda makoi sing aduna sanariba wari adu aina loina tarami. Judi makoina crime phanayamna tawraba aduga mi phanayam ama hatpa tarabasu makoida karigumba dandi amata phangdaba. Asumna makoina nungaina leibagi wari adu aina tarami. Sida sunatana mafam aduda leiramliba criminal sing aduna aingonda phattaba usitaba kaya amasu tawrai. Matang aduda aina lo tamjaba satra ma oijaba tarabasu makoi mafamda aina karimta tawba ngamde.
maram asina aina upai amata laitabana maram oraga mafam adudagi ai thoraki jidgi aina lo tambagi lairik adu aina mafam aduda yamna sauna langthoki maramdi aina lo tamna phatraba asigumloba mi sing asida karisu tawba ngamde aduga asumba justice haiba ase karimta purakpa ngamdabagini tumna aina thawai nungaitana leiringai matam asida aigi manakta death note hariba lairik asi tajuna leirami adubu yamna ngaklibadi matam aduda nong yamna kanna taribani adubu yamna ngaklibadi lairik aduna tariba jaga adudadi nong machet amata tara amde hariba tawriba mayam asi mahakki maruk misa aduda mahangna loina hairami mahangna sumna haijaba tarabasu laitna mahakki maruk misa asida lairik asigi tawba ngambagi matangda karimtadi hairamde maramdi light hariba nupa asina lairik asigi maramda kanamtata takthokpa pamdabagini lightna lairik asi ahanba phangba matamda lairik asina kari kanagadoribano aduga lairik asina kari tawba ngame haibagi matangdasu mahangna karimta khangamde adubu laina lairik asi phaktoktuna paruba matamdadi mahangna lairik asigi maramda khangammi adudi mahangna hatningiba seningiba mi adugi maming adu lairik asida igadaba oirami masida sunatana mahangna hatningiba misak adugi masak adusu mahangna khangadabani haibani laina lairik asida iriba rule khudima adu mahangna pajaba tarabasu mahakki masada thajabadi fauramde maram asidagi lairik asida iriba asi chumbara haiduna mahangna yengi khala ami tang asida makogi tv asida news ama lai news aduda criminal amagi maming pala ami criminal adu mahangna masak khangtoklaba matungda criminal adugi maming adu lairik aduda isalami asam tawduna numit adugi numidang adu haukhirami mit asigi nongalakpa ayukta lightna newspaper du phaktoktuna paruba matamdadi mahangna ngarang lairik aduda criminal amagi maming ikhiba adu habar aduda siri haiduna pau yaurami maram asina light adu hojik yamna ngaami adubu mahak masada thajabadi ifau fauramde adudugi lightna lairik asi asengba chombara haiba adu mahangna check tongnabagi damakta numidagi matamda barda mangonda langnarakhiba criminal sing adugi manakta chalami duga criminal sing adugi maming adu mahangna death note aduda isalami aduga criminal aduna matau kramna sigani haibagi mong adusu mahangna lairik aduda isalami lairik aduda criminal adu heart attack tawruga siu haiduna laina irami ngahak leiraba matungdadi mahakki mamangda leptuna leiba mahangna hojik mingi sankhiba criminal adu heart attack tawduna mahakki ek mamangmaktada sirami tumna thokliba thawdok asi mahakki ek mamangda thokpana maram oraga mahakti hojik kirakpa amadi angakpa ma faurami maramdi lairik asigi matik magun asi mahangna khangakpadigini aduga lairik asigi tawba ngamba asisu mahangna hojikti khangami dudugi lightna yamna pakhatna mahakki maimaduda halakpa matamdadi mahangna pairiba lairik asigi mapu oriba angel of death hariba lai asi mahangna ihanan boina urami angel of death hariba lai asigi masak asi hek yengba matamda yamna akibagi masakni lighti angel of death hariba lai asi uba matamda mahakki masadu henna akiba kayama faurami dubu lairik asigi matung inna hojik lairik asigi mapu oriba misak asina angel of death hariba lai asi mahak khaktangna ugadaba oirami tang asida angel of death hariba lai asina light hariba misak asida lairik asigi rule kaya ama aduga lairik asina tawba ngambagi wari kaya ama mahangna lirami mathangi numita makogi Japan laiba asida leiriba police sing asina mafam asida siriba mi sing asigi maramda wari kaya ama sanarami makoi mafam asida leiriba police sing asina asumna so hainarami siriba mi sing asi phattaba tawba criminal ngaktani aduga kira hariba misak asibu asengbagi leiba jala natraga leitaba jala aduga mahangna pamliba asina karino mahangna criminal sing asi loina hatpa tarabasu mahangna tawriba sidi crime amani mi mahatpa haiba si crime ge manungda chali haiduna makhoi masen wari sanarami ngasaidagi makhoi myam wari sanariba amadi police myam masida advice piriba police officer detective asi light hariba nupa adugi mapa oirami mahakki pandam asesu kira hariba misak asibu masak khangdokpa aduga mahakbu phabagi pandam asisu mahakki lengdraba wasakni igi matungda makhoi sing asi asumna su khanarami kira hariba misak asi hero nate karigino haibagi maramdi mahakna asumna mi hatpa tarabadi mahakna aikhoi mayam ama su halakpa yai iragi mapana makhoi gi senior officer amada asumna hairami aina hojik changchaliba pairiba case asi yamna luba case amani maram asina yamna haisingba khangba detective police officer amabu aina pami masigi matungda makoina el kauba yamna haisingba detective mamaga wari sanarami duga mahak asi miyo amatada kanamtada mahakki masak asi takthomde masigi matungda hariba detective asina kira hariba misak asibu khangnabagi damakta investigation kaya ama tawba hora ami aduga mahakna thiriba sechu mahak maisu pa ami adubu kira hariba asi mayamna hanadi thajaramde adubu el gi investigation asigi matung ina hantak mi yamna sigal e haiba si khangami
siriba mi mayam asi matau karamna sibano hairagadi heart attack tawraga loina siba oirami duga siriba miyoi sing asigi haksangi condition yengnabadi makhogi masada laina leiba mi amata sunate somdana light hariba nupa masa asigi mafamda dead note hariba lairik asi leiba asi matam yamna kuikhala ami masida sunatana angels of death hariba lai makhoi anigi mari asisu yamna naksananami matam ayambada makhoi ani asi adom punduna suleirami light ki goal haibadi mangna pamjariba asi karino hairabadi Pitribi asida leiriba criminal sing asi tumna hatpa aduga future asibu mangna semtokpa pambagini ngahak leiraba matungda maki TV aduda paw ama para ami aduga paw paribasi elni haina haira ami mahangna kiragi maramda haira ami kira haribu misak asi afaba mi ama nate mahakti yamna phatraba villain amani aikoina kirabu yamna thuba matamda faragani hainasu news asida haira ami asigumlaba wasing asi taba matamda light adu yamna saurami duga mahangna tawriba thabak sing asida khut thingjandanaba bagidamakta el hariba misak asidasu mahangna kihanna bagidamakta mahakki dead note kauba larik aduda hojik paw parakliba misak adugi maming adu mahangna isalami maram masina ngahakki matungda paw pariba misak adu heart attack tawduna sirami matang asida paw asibu yengliba mi sing adudi yamna ngaklami adubu somda kira hariba nupa adudi yamna harauna noktuna leirami ngahakki matungdadi light hariba nupa masa si yamna ngaami maramdi hojik mahangna hatkiba misak adudi el kawba nupa adu natlamde TV aduda el kawba nupa adugi asengma masakti ulamde aduga mahakki khonjel aduna asumna haira ami kira el asengba adu aini aduga asengba hojik aikoina paw pakhiba adu Japan gi lebak khitangda thadokhiba news ni ramasina makhoi mayam asina loina khangami madudi kira hariba misak asi Japan leba asida leiba misak amani haiba sini duga el aduna asumna su haira ami kira nahangna hatpa ngamliba misak asi nahangna masak khangba maming khangba mi khakta natara sigumlaba wai mayam asi taba matamda light hariba nupa masa asi yamna kirami aduga makhi masada asawba kaya masu phawrami hanbadadi light hariba nupa masa asi wakhanda asumna khalami mahakse kanamtana phaba ngamaroi haina dubu hujikti makki lambi asida el hariba misak asina khut thingjanba horukpa sigini matang asida pawda mahangna asumna su hairami ira hariba misak asidi mahakti yamna phatraba killer amani aina asumba pamba justice tawba mi amani aina kirabu pharaga mangonda matik chaba dandi kayama aina pigani haina su hairami kiragi manakta leiriba angels of death hariba lai asinadi el hariba misak asi kanano haiba khangi dubu angels of death hariba lai asinadi kiragi mateng amata panglamde detective sing aduna makoina mi siriba sing adu data sing adu lokhatuna yengoba matamdadi makoina khangi madudi siriba mi sing adu college ki timing da sibane haiba si makoina loina khangami ramasina police detective sing aduna khangami madudi criminal sing asibo haliba misak adu college ki chatra mani haiba sini apamasda leriba mipum khudimangna kira hariba misak asibu singnarami maramdi mahaki mapa asi police officer detective amani ramasina mahaki mapa gi leriba data sing adu mangna lokhatuna data adu de yauriba miyoi sing adu mangna hatpa gi maktani police detective sing aduna kira hariba misak asibu chingnare haiba sikhangmana maram oraga mahangna college loraba matam phawbada mi hatpa horami maramdi police detective sing aduna mangonda chingnadana bani tangasida police detective sing adugi maraktagi eladuna asumna hairami kira asi hojik chatra oiri mahangna mangonda chingnadana bani haiduna college loraba matam phawbada mi kayama hatami sida el hariba misak asina khangami madudi kira hariba misak asi hojik chatra oiri mahangna mangonda chingnadana bane haiduna college loraba matam phawbada mahangna mi hatpa asi horokpani elna makhoi mayam aduda asumna so hairami national policy agency gi data sing adu mahangna sejinai asumna kiragi baba aduda hairami masida kiragi baba aduna asumna khalami kira hariba misak asi aikogi police sing asigi marakte yawba zatla natraga aigi mari mata yamna naknaba miyoi sing oiraba zatla numit kharani gi matungdadi laitna khangami madudi mahakki matungda detective el aduna atopa police officer detective kayama mahakpu senanabagdamakta thado e haiba se laitna el hariba misak asi mangondigi chalan kiba pami maramdi mahangna tawriba thabak mayam asida el hariba misak asina adum yengsinduna leibagini dubu light ki banakta leiriba angels of death hariba lai asinadi el hariba misak asigi saktam maming loina khangami sida light na angels of death aduda asumna hairami nahna khangba tarabadi madu kanano haiba do engonda hairo odana maki maming aduna kari kawi karai dagi no haiba do masida angels of death aduna light ta asumna hairami nahki thawai adu engonda kathokpa tarabadi nangna pamliba miyoi sing adu misak sing adu aina loina haigani masida light na su angels of death na hairakliba wa asi yaramde maramdi maki thawai asibu kari gidamakta mangonda pi gadoribano haina
Matang asida light ki wakhanda karigumba idea ama laami madudi mahakki matungda inariba detective officer singa si matokram na hatokani haibagi plan ama Mathangi numita light amadi misa makoi ani du mafam amada chatnabagidamakta bus tongkhalami matang asida light pu senariba police officer detective adusu bus asigi maningda tongduna laami sida light na mahakki maningda inarliba police detective asida asumna hairami nahangna karigidamakta ayamba matamda aigi itungda koin inaduna leiribano dubu police officer detective adudi mangonda karimta haidabida newspaper ama paaduna tumina phamaga leirami Sumna wari sanaduna leiringai matam asida bus asigi manungda criminal ama tongduna leirami criminal aduna bus driver adugi makokta nongmaina namduna dab kaya amasu tawduna leirami matang asida bus asigi manungda tongliba light na paper ama puthoroktuna paper aduda asumna irami nahakna mabu phaba matamda mahakna pairiba nongmai asi mullu dubu hausik light na pairiba si adu soibadigi bus adugi makhada tarami tang asida bus asigi manungda tongliba criminal aduna light ki manakta changchala ami criminal aduna Light ki manakte hek yorpa matamdadi light ki maningda angels of death hariba lai adu leptuna leiramba adu criminal aduna urami adudagi criminal aduna angels of death hariba lai asi uba matamda mahakki masa adu yamna kibana maram oraga mahangna pairiba nongmai aduna lai aduda hanjana jana kapami adubu angels of death asidi lai oibanina mahakna nongmaina phanyamna kaplabasu mahakki masa aduda karimta toromde adudagi criminal adu yamna pakhatpaga loinana bus driver aduda bus asi khamallaga bus adugi manungdagi bus adugi makhada hobe kumthara ami adubu criminal adugi yamna daw yadaba hairagadi mahakna bus adudagi hek kumtharakpa matam aduda car ama mahakki mamangda thorokpadagi car aduna mahakpu thomduna mafam asida kudakta mahak sirami Hojik thokliba tawriba thodok mayam asi kanamtagi plan natte light na sinba plan ngaktani light na asumna tawribagi maramdi hojik mahakki matungda inarakliba police detective amadi El hariba mahakpu senariba misak adu mahakna khangtokna bagidamakta tawribani bus asigi makhada police detective aduna kumtharakpa matamda light na mangonda asumna hairami nahakna aigi tungda inaba asi amuk hana inaraklagano asigi matungda light ki matungda inarakiba FBI agent adu mahakki mimda halaktuna mahakki nupiga wari sanaduna leirami masigi matungda light na FBI agent asibu mahakki khulai oina sirinarami sai FBI agent aduna bus aduda tongkiba matam aduda light hariba nupa asina mahakki maming amadi masak adu loina khangorobani asigi makha tarakpada light na El hariba misak adu hatpa ngamoi haina khangpadagi mahakka loinaba FBI agent sing adu mathang hatpa horami ariba FBI agent adugi mafamdagi light na maming kaya ama lawrami aduga ngahaki matungdadi ngasaigi FBI agent adu railway station amada heart attack tawduna sirami maramdi light na hariba FBI agent asibu hingna thamba pamdabagini tangasida yamna hangningliba question di aina karigidamakta FBI agent sing asi mathang hatlibano haiba asini hojikti El hariba misak aduga samnaba FBI agent sing adu light na mathang hatpa horami asumna El ga samnaba FBI agent kyama mathang sirakpagi pawasi El gi manakte yorami maram asina makogi mafam asida leiriba police officer kaya adu makogi masada akiba kaya ama phawa hongnarakhi ramdi makoina sumna khanarami kiragi lambi asida khut thingjaluba miyoi khudima asi nongma natraga nongmadi aikhoisu soidanamaki sigani haiba asini Police khara amati makhoi yamna hena kiman kibana maram orga makhoina tawriba thabak adu toktholaga mayumda hanakibasu yawnarami masidagi makhoi mayamadu upay amata leitabna maram oraga police officer mayamadu ihanan boina El ga contact tawba chalami riba sinasida El hariba misak adu ihanan boina aikhoida ulai asida ulakliba El hariba misak asi hek yengba matamda angang ama sumali duga mahakse yamna lanjadaba misak ama sumali aduga mahakki masase yengba matamda agent ama sumande Ariba sinasi change tawduna ngasai mamangda sikraba FBI agent adugi nupi aduna mahakki nupa sikiba adugi maramda thijanba horami nupi asina light ka yamna luna tinaba best friend misa adugi manakta laktuna wari kaya masu sanarami sida FBI agent adugi nupi aduna misada nakki marup light adugi masak adu amukta yengjaba yaroidra haina ngami Misanasu light asibu mahakki manakta kautuna FBI agent adugi mamangda laanduna masak taami ariba matam asida FBI agent adugi nupi aduna light pu hek uba matamda khange madudi mi haliba amadi mahakki nupabu haliba misak asi light hariba misak asini haina asida FBI agent gi nupi aduna light ta asumna harami nahangna ingonda karisu tawba ngamoi maramdi nahangna aise kanano khangde aduga aigi ming kari kawi haiba sisu khangde wayase haramnaga mahak mafam asdigi chatkhirami
Tauriba mawng mataw asida misadi yamna ngaklami aduga lightsu yamna pakhatlami Karigidamagta laina pakhatlibano haibagi maramdi mahakse kanano haiba se mafam asida leiriba mising asina mathang khangakpagini sigi matungda ngasai mamangda utkraba el hariba misak aduna light ki ka aduda camera mayam ama thamami ainasu mahaki ka asida camera mayam ama khinduna leire haiba se khangbana maram oiraga angna room asida leiba matamda mahakse karisu tokdaba isam chamba mi ama saduna ayama matamda lerami adubu nomadi paw ama laami paw aduda criminal amagi maramda chu haira ami asida light pu yangseliba police officer detective mayam aduna asumna khalami madudi light hariba nupa asina karigumba kharadi soidana maki tarokani haina adubu ngahak leiraba matungda ngasai paw parakhiba criminal adu sire haiduna pawla ami adubu matang asida light hariba nupa adudi karisu khangjadabida yamna ingna chikna dum leirami ramasina FBI agent mayam aduna light ta chingnaramba adu hariba thokdo asina maram orga loina mangkhirami adubu tauriba thongliba thokdok mayam asidi light na kana khangandabida tumina lona tauriba ngaktani jik light hariba nupa asi mi harpada yamna nungaiba ama oikhala ami asigi matungda FBI agent mayam aduna mahaki kada thelamba camera sing adu loina lokthokkhirami yengbadadi karisu tokdoba mali adubu ngasai mamangda utkraba FBI agent adugi nupi aduna jik phawbada mahaki nupa adugi justice pinaba haibadi proof pinabagi damakta yamna kana honarami hariba nupi asina hariba misak aduda call tawduna asumna harami light hariba nupa aduna aigi nupa asibu hatkibani dubu aigi thawai asina mangkiba tarabasu light hariba nupa asina aigi nupa asibu hatkibani haiba asi mayam mamangda aina soidana maki utkani sigi matungda FBI agent asigi nupi asina light ka yamna luna tinaba misa hariba nupi asibu nongmaina namduna mafam amada pura ami aduga light asibu mahangna kaurami light su misabu kannabagi damakta makhoi anigi manakta yoro ami hariba matam asida FBI ge agent nupi aduna light ta mahaki nupa hatkiba misak adu mahaknane hayu haiduna hayanaba yamna kana honarami adubu ngahaki matungdadi light ka best friend oriba misa hariba nupi adu FBI agent adugi manaktagi nathokjuna chela ami matang asida FBI agent adugi nupi aduna light asibo hanabagi damakta nongmai kabla ami adubu soibadigi mahangna kablakliba nongmai maru adu misado oina palami aduga FBI agent adugi nupi adusu mafam asida masa mathanta nongmaina kapsanjaduna sijarami tauriba thokliba thokdok mayam asi policingna loina record tokselibani maram asida ngahak leiraba matungda mafam asida FBI agent kya ama laami ngahakki matungda angels of death aduga light ka wari sanarami matang asida light adu kaptuna leirami adubu ngasaidigi kaptuna leiramniba light adu ngahak leiraga nokthora ami ga matang asida laina asumna noktuna haira ami ngasaidigi thokliba tauriba thokdok mayam asi aina tohonba ngaktani jik thokliba thokdok mayam asi aina mamangdagi larikta loina isankibana maram orga loina thoklibani maram asina mahake best friend oriba misa hariba marup asi phawbada mahakna halibani asida aikoina khangi madudi larik aduna mi amabu hekta control tawba ngambana maram oraga larik aduda mahakna thokadoriba thokdok sing asi mangjongna isanbadagi tawribani hojikti light hariba nupa masa asi mahaki wakan asi yamna phatraba evil amagumda oira ami sigi matungda mahakna mahaki mapagi manakta laktuna asumna hairami baba nakoina kirabu phanaba honaba matamda aibusu yaholu aduga FBI agent mayam adugasu aiga tinahanduna masak khangna halu irana karigidamak asumna mapada haribano haibagi maramdi hojik thokliba thokdok mayam asina maram orga mangonda chingnadanabani matang asida makhoi anigi manakta el hariba misak adu laami madudagi light amadi el makhoi ani edu mai onsana duna leirami sumna light amadi el makhoi ani munne yengnaraba matungda nungairaba movie asi matang aswaida loisankirami karigumba ngasigi aigi explanation asida sokiba lankiba yawrabasu mayamna ngakpiyu ngasigidi matang aswaida kainarasi